nupi aikoigi mabokse yamna tonba zatniko. Aigi punsida thengnarakiba awa nungai warisingse khara semdo semjin tawjaraka mayamni mafamda tahanjaga haina ithokjabane. Wahai wata soiki lankiba yarbasu mayamna ngakpiyu haijari. Aigi laifamdi mayamgi mafamda losage. Aduga aigi mingna Kirambla kawe. Aikoigi isinause anine nupi ngaktane. Aina ahane. Aigi babado heart attack da leikhidre. Aigi imana amaybu oiduna ishorki thawan tawba chatli. Aina private school amada oza oina purame. Aigi inaunupidi lonthoktabi habado oiki. Maha class de lorba matung lairi makhasu adumak tamdre. Mironga leitabaga nupanaga yautabaga yumda oina adum lehale. Nupina yumbanba imungbu kanana usipini. Kanamtana usipiramde yengjamanasu kongaini. Saganatai mari mata phawanabo ekhobu yingsilaki. Ekhoi baba hogi masimanause ahumne. Babana yamane. Ekhoi basaudi mathaklomda yum yawba lamama leiduna mahaki nupi anganga punna leikhre. Ekhoi babagi manaw nupase masidi khara ngausinai. Kakase yuga gasaga yamna thae kususu mui kusumubagi haunabi mabuksu atuki matik lui yamna siphatlamde. Moi matai manawsine ekhodi yamna yengjalise. Noma numida ama babagi manaw nupado yungauraga mahaki nupiga ekhoida punna laame. Aduga thongthilaki. Kirambla haina aibu kauraki. Ai ahambadadi khumde. Aina aigi fondo yengame. Pungsu nipamu tarame. Tanjado aigi imasu yumda leitaba matamne. Idomsana Kirambla haina amu kauraki. Aishu idomsagi khonjendo tabjuda tare haraga inaunupiga tawraga thongdo hangdoktuna ai tholaki. Aduga kaidorgi kaka idomsa haina hangame. Kakana ingonda itema leibrana hangki. Aina imadi leite kaidorgi kaka. Madudu kaka aduna leiroye hozi pung kya tarage. Namado nupina haba kaurine ha. Lai harabagi namada nupa singa loinaba tonatinaba irang taunaba noina dimado khangamoine. Lekai mayamna wawa launarise noi kaimta tadro ha. Kaka kaino kakana hari mayamdo aigi mana kaidorage. Aigi mado amaibine. Amaibi ama oibagi laigi seba tauba ishogi thawan tauba chakhibane. Masida kakana imabu lahana uribado kaigino. Kakana namimona urabo. Imana aduguma lisa chale haiba kakana khangaba. Mina haiba wada yamna thajabiruno. Aigi wadada idomsana ishedo ekhoinadi yamna phana khaluriba karimta tawjadaba yamna samjabi yamna ingtapsubi malore. Aduga ishedudi mona sengaw lakpi oiremene. Ite leikhidre haiduna nupaga koira malene. Ite leikhidrena sumaina nupa koi haiba pause tabasidi ekhoi lekhagi mamangsida imaisha hangatuna chapa phau ngamdrabane. Asamna idomsagi wado taba matamda ai mitegi pitarapa khanghaude. Aigi inaunupina wadi ngangning makhut anina sain tawduna mase ehakpu thamjumbirakhi. Kakaga idomsagana ngangbu yaba nganglamlaga aduma chakre. Akhoi chinaw anisho phangda changduna kapna imada phone tawki. Matamda pung mapamu tare adubu imadi phone do pairekhidre. Asumna ahingda hokre. Nongalba matung akhoi imagi miskonani leramki. Aduba ai imada phone do halaga tawdre. Inaunupina chakloiduna chakdo chathoe. Aishu skunda chatle. Aina skun yorba matung wakhanse yamna nungaramde. Wakhan khanme hemandana kokso yamna kana silakhi. Aduna ai aikogi principal da haiduna ai numito class laukhidre. Pothaduna aduma leikhi. Nungthingi pung ani makhaimo taba doida ai shumda halae. Aina yumda halapa matamda imasu yumda leirame. Ai imada karimta haide khangde numito ai imabu yamna warokhi. Imana ingonda ibima namuna sangamdrabo. Aisho hairaga ai kikada changduna tamina potharaga lei. Numisu tare
ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕꯁꯤꯡ ꯇꯧꯁꯤꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯅ, "ꯐꯔꯦ ꯐꯔꯦ, ꯅꯁꯥꯗꯣ ꯉꯝꯗꯕꯁꯨ ꯃꯥꯜꯂꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯏꯃꯥꯅꯦ ꯋꯥꯡꯉꯨꯒꯤ ꯅꯕꯣꯛꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯂꯩ꯫ ꯅꯨꯃꯤꯠ 6ꯅꯤꯃꯨꯛꯇꯤ ꯑꯩ ꯍꯜꯂꯛꯑꯔꯣꯏ꯫ ꯅꯅꯥꯎꯅꯨꯄꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯁꯦ, ꯄꯩꯁꯥ ꯈꯔꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯝꯃꯣ꯫ ꯑꯗꯨꯒꯅꯦ, ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯒꯗꯤ ꯄꯤꯈ꯭ꯔꯣ꯫ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯋꯥꯍꯩ ꯑꯃꯈꯛ ꯏꯃꯥꯗ ꯍꯥꯏꯈꯤ꯫ ꯏꯃꯥ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯥꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ꯫ ꯑꯩꯁꯨ ꯆꯍꯤ ꯃꯇꯥꯡꯁꯦ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯌꯧꯔꯦ ꯈꯟꯗꯨꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯑꯩ ꯆꯦꯟꯈꯤ꯫ ꯆꯦꯜꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅꯁꯨ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯊꯥ 5ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯗꯣ ꯇꯣꯛꯑꯦ꯫ ꯃꯔꯝꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯦꯝ ꯏꯀꯨꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯆꯦꯛꯀꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯅꯦ꯫ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯁ꯭ꯀꯨꯜ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯅꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ "ꯃꯌꯥꯝ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯤ ꯃꯔꯣꯟꯗꯤ ꯊꯣꯛꯇꯕꯅꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯑꯝꯃꯦ꯫ ꯏꯅꯥꯎꯅꯨꯄꯤꯅ ꯏꯃꯥꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯍꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯏꯃꯥꯕꯨ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ?" ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯤꯅ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈꯤꯕꯅꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯛꯈꯤ꯫ ꯑꯩꯅ, "ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯈ꯭ꯔꯤꯅꯣ? ꯅꯪꯗꯤ ꯄꯥꯎ ꯍꯪꯅꯔꯕꯣ? ꯅꯪꯅ ꯀꯅꯥꯒ ꯑꯍꯤꯡ ꯂꯦꯛꯀꯦ?" ꯏꯅꯥꯎꯅꯨꯄꯤꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯕꯣꯏ ꯑꯃꯗ ꯏꯔꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯏꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯛꯈꯤ꯫ ꯏꯅꯥꯎꯅꯨꯄꯤꯅ ꯕꯣꯏꯗꯨꯗ ꯑꯁꯨꯝꯅ ꯏꯔꯛꯈꯤ, "ꯅꯍꯥꯟ ꯇꯥꯡ 3ꯗ ꯆꯠꯈꯤꯕꯅꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯍꯥꯞꯄꯝꯃꯣ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒꯗꯤ ꯏꯃꯥꯗꯣ ꯂꯥꯛꯇ꯭ꯔꯦ, ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯏꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯃꯣꯅꯥꯒ ꯂꯩꯃꯤꯟꯅꯩꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯅꯥꯎ, ꯑꯩꯈꯣꯏ ꯀꯀꯥ ꯏꯗꯣꯝꯆꯥ ꯍꯣꯏꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ? ꯃꯣꯏꯕꯨ ꯅꯪꯒꯤ ꯃꯥꯛꯇ ꯆꯪꯉꯛꯄ꯭ꯔꯣ? ꯅꯪ ꯐꯣꯟ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ." ꯏꯅꯥꯎꯅꯨꯄꯤꯅ ꯐꯣꯟꯗꯣ ꯆꯠꯂꯒ ꯏꯗꯣꯝꯆꯥꯁꯨ ꯄꯥꯏꯔꯛꯑꯝꯃꯦ꯫ ꯑꯩꯅ ꯏꯗꯣꯝꯆꯥꯗ, "ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯔꯥꯡ ꯍꯜꯂꯛꯇꯦꯅ ꯍꯥꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯄꯥꯎꯒ ꯇꯥꯕ꯭ꯔꯣ?" ꯃꯗꯨꯗ ꯏꯗꯣꯝꯆꯥꯅ, "ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯁꯤ ꯇꯣꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯦ꯫ ꯅꯪꯉꯣꯟꯗꯁꯨ ꯏꯆꯦꯗꯣ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯑꯗꯨꯕꯨ ꯅꯣꯏꯅ ꯑꯩꯒ ꯀꯀꯥꯒꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯣꯏꯅ ꯂꯧꯈꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯩ ꯊꯣꯛꯑꯦꯁꯦ? ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯂꯤꯆꯠ ꯆꯠꯂꯝꯕꯒꯤ ꯐꯥꯏꯅ ꯀꯩꯅ ꯀꯠꯂꯦ ꯍꯥꯏꯕꯅꯤ." "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯗꯣꯝꯆꯥ? ꯍꯣ, ꯀꯥꯟꯅꯔꯔꯣꯏ, ꯌꯨꯝꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯁꯤ." ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯦ꯫ ꯑꯩꯈꯣꯏ ꯅꯅꯥꯎꯗꯣ ꯄꯥꯏꯔꯛꯑꯦ꯫ ꯅꯅꯥꯎꯁꯨ ꯀꯞꯄꯛꯈꯤ꯫ "ꯅꯅꯥꯎ, ꯀꯞꯀꯅꯨꯁꯦ. ꯆꯦꯆꯦꯁꯨ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯉꯥꯡꯗꯣ ꯍꯣꯔꯦꯟ ꯏꯃꯥꯗ ꯂꯧ ꯍꯥꯏꯔꯝꯃꯒꯦ꯫ ꯑꯩ ꯅꯇꯩꯒ ꯂꯥꯛꯑꯒꯦ꯫ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ꯫ ꯑꯗꯣ ꯃꯣꯅꯥꯗꯤ ꯂꯩꯔꯤꯕ꯭ꯔꯣ?" ꯏꯅꯥꯎꯅꯨꯄꯤꯅ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯉꯥ ꯍꯥꯏꯔꯛꯈꯤ꯫ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯕꯒ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯄꯤꯁꯦ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯈꯤ꯫ ꯏꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯧꯈꯤ꯫ ꯑꯩ ꯏꯅꯥꯎꯅꯨꯄꯤꯒꯤ ꯈꯟꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯂꯩꯊꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯆꯠꯈꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯅꯦꯝ ꯏꯀꯨꯗ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯏꯅꯦꯝ ꯏꯀꯨꯗ ꯑꯉꯥꯡꯗꯣ ꯈꯔ ꯂꯧꯕꯤꯔꯝꯃꯣ, ꯅꯃꯧ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡꯗꯣ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯑꯩ ꯑꯣꯇꯣꯗ ꯀꯥꯈꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯒꯥꯔꯤꯁꯨ ꯃꯤ 3-4 ꯁꯨꯗ꯭ꯔꯕꯗꯤ ꯆꯠꯈꯤꯔꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯒ ꯈꯔ ꯊꯨꯕꯒ ꯑꯩꯁꯨ ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯉꯥꯏ꯫ ꯑꯗꯨꯐꯥꯎ ꯃꯤ ꯑꯃꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯅ, "ꯀꯀꯥ, ꯑꯩ ꯌꯨꯝꯂꯣꯝꯗ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯆꯠꯂꯁꯦ꯫ ꯑꯩ ꯃꯤ ꯑꯃꯒꯤ ꯑꯣꯇꯣ ꯕꯔꯥꯗꯣ ꯑꯩ ꯄꯤꯖꯔꯒꯦ" ꯍꯥꯏꯅꯁꯨ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯆꯠꯈꯤꯗꯦ꯫
gari starto tawraga dum lay ai wakhala makhalaki atopa gari amada tongkhrage arakpa amada yaukhrage na masu mi yaudradi karamna thoruni aduna aina kaka ai khitang thure haraga gari dagi kumthaduna khongna lambida chatpa hawe kaka duna aingonda ibema ngaikhone nangbo chalasena haraki maduda aina yani kaka haiduna ai laklei aina sum lakpana akhoi lekai dagi iserita hoi thungan ma payropata iserita so bazada kwa mana lobane haiduna gari masada thaudorakhi aina kaiduna iche bazada nin harapadagi punna lakminarame iserita da aina isha ngasisibu thaba asimbaga leibro maduda ichena leiteda bazadagi kwa mana lawraga loide kaidoroge aina isha adudi pamnamda chapminaruse iserita so aina habida yabirakhi ibani punna lakminai adubo nongnamana asumtho utamnamana thawalambisa yamna pai gari so kana thaunai iserita so lambiga phabaga gari sedum khara kana tharome adubo ikhangkhangawdana accident thoki lambida pai phumbagi lambi tawthotuna leramba jaga amada ibani maksa yumsangki masidagi ekhoisu athum gyan mangkhre aina gyan tarapa matamda ai hospital da lerame isa pumbase amata lengba ngamde aibu doctorna lengdana basu hairamke ai longna atum hippaga lei chepa khopa hogatpa amata yaramde aigi nakta aigi inaunu pisu lerame inaunu pina engwanda kamna santarokhe matang aduda aigi purabana imado atopa nupa amada kaina ka khre harakhe ai madu taba matamda sauning boy dunga taboy happy lengubane atuba isasa anaba mayamna chaina phangtuna ai kanna laukhe aina lawbado hospital manungsa puning ningkhi habiyai khudaktuda injection ama kaptuna ai bu pothankhe aina mo gyan tarapa matamda inemge inaunu pigana ai seba tawduna leramkhe inemna engonda ibema nanaunu pisha yumna matomda leba nungai roina ekhoiga punna leminarse haiduna puragala abane ado imayum phau chalokike awara pa kharasu yangke sakso nganthana puragala ke haiduna inebokto chakre aina inaunu pida kamna hai nana ekhoigi labose yamna thikre dako babasu ekhoi bunga ta thadoduna mapunga gi manakta chakre imasu masa ekhoi bu thado amduna atopa nupa amada mayum pankhre ima nasa ekhoida kari pe na banungai taba leibagino nasa ekhoibo samas ki mino masamarakta langsimbiramaga ima nangde nasa gi dekhanuna chakre dako haiduna isinina kapminakhi ekhoiga ka amatata punna leiminaba misingso ekhoigi wari singsa taraga kapasu yaukhi aduga mayamna ekhoibusu thamjinbikhi matam khra hokraba matong aishu collarbone tekpa habada oirame atuna hospital da phana koina jahi amamo ai lekhi aigi seba asina ishanupiga inengwana ayamba tarokhi aigi nubasu atum lae atubo masu thabak chimanina yamna pakna dila amde inemiguna aigi damakta yamna wajai atubo handakse inemgi matawsa ahongwa kya lakhi aibusu hainadra haba khange hospital asida Panakuna lerapana pasaso atuki mati sange aigi nupana sorapa pasasingso aigi anabada loina sangame aigi hakta imungsa awaba habada ohele amusu khale aisa sikrasira adubo amusu piklibe isasigi khaluba matamda mado aingam khide aigi isagi phibamso panakuina phabangam khide adudagi akhobi yengbiriba doctor kompanda gine mamingde panjaroge mahana simbiduna guhatida mahaka khangnaba doctor amalai mado phaunaduna guhati chatnaba tawrona aingonda harakhe asumna ikoiso yumda halae yumnyoba matamda shabu matamda mama aigi thamoisa yamna haraujaki aigi isaso phana sarame nimita aina aigi isabu aina sa imbikhe adubu ai mitagi pisha lepa leitana tarakhe
Matam amada aigi imana naba matamda imada aina sa inkibado mado ningsilaba matamda ai mitagi pi lepa laitana tarakhi. Mayam warisha khara tensange litakpa yaba yadaba khara leibana masigidamang mayamna ngakpiyo. Aiso Guwahati chatawso pesa nungsagi fibam chadabana matam kharadi yumda leikhi. Adubu noma ita thajadana aigi apupi imado aikhoigi yumda lakhi. Ai imabu uba matamda pungangakhi. Imabu uba matamda milulagi pirangso thingba ngamhaude. Adubu ai imabu he uba matamda dukatsaba hangoiba phawkhi. Adubu apupi imadagi henba kanasu leite haiduna hainaribane. Ngihaktangi wani thangnaba mikupta inaunupi ai amadi ima punna konona kapkhi. Asumna numituma imado aikhoida ahing lekhi. Imaga aikhoi isinausu wari sanakhi. Imana inem iko amadi ipurabada asumna haikhi. Isanupisa yumda oina mama aina mahangna layangba chatripau seba tawruge. Phibam asida yumda sum leiba haibase mayamsu awabada awaba piba oina thokanina haikhi. Inem iku namo karigi wadoino imawgidamakta aikhoi mayam leirisidi. Inem na ingonda imawi bima nangmu nangi imana haisha kari khalebano. Maduda ainasu inem iku ipurabada awaba piningdre. Aduna yumda oina matam khara leiruge khanana ima ai imana haibagom ai amadi inaunupiga tawraga yumda matam khara leiruge angangsidi poroige mahakta skun karibanina haiduna haikhi. Aina habado moisu punna yare isabu kausinduna ai isagi laibakta nungsina chupikhi. Aigi pongna famlamnamda amung lakhi. Mayam aigi imasa atopa nupada chelurabane. Imana tawjaruba karamana imana phangse habaduni. Imagi nupado leikhidre leikhidraba matung yumsida amu halaktuna leibane. Aigi ima ojarabaso mahak lamsa sumdabini haijage masigidamakta miyamna ngakpiyo. Asamna tha ahum pharaba matung ai Guwahati layangnaba ima aikhoi ahum wa khanakhi. Aikhoi babana hana hingningaida taramba phram ama lei mado yonthosena hainakhi. Asumna hainaduna phramdo haptamuki matung aikhoi babagi mayamba bachaw asida yonthokhi. Aigi purabadasu aina phone tawduna ai Guwahati layangnaba chatlagena hai. Aigi purabasu pesagi khalaga mahak tumina lei. Aina pesagidi aikhoi phramdo yonthe nang kaimta khalano sine yanaba silage ado handaki hapta sida chatlage na khale. Ima baba angangduga chatringa sida aikhoida amtang lao numito hairo na haikhi. Asumna maga aiga ngiha wari sanaringai aigi isaso skun halapa matam oiduna isaso phone parakhi. Wari sanau haiduna mapana phone pahalae. Aina heng chakani habagi masigi numise inem iku hoiso punna laktuna harau harauna chak chaminakhi. Aisu layangbada chatle Guwahati yoraba matung aikhoise hospital aduda direct admit tawduna leiba hauki. Doctor dugasu paw phaunaduna layangba hauki. Tha ahum mari musure adubu ai isase lengba khopa khara dom yarakhi. Hanadagi harwadi yamna phagalame adubu sapadi ai ngamlamde. Asom sida lebasiso pesagi problem so yamayonarapana ai yumda tholokhi. Inemiko isa ipurabasu laamkhi. Aigi haksang khara pharapado uba matamda moisu harause. Khara hena phaganaba haiduna mari matang suba sister amada aibu puduna yahanle. Magi ayengmase nomagi lupa chawngane. Mafamdasu khara lapana maram oiduna kabara ama loduna ai leikhi. Asumna isho matanggi matung ina hanagi sungsasapa ngamdabado imaga isanupigana yet oida leiduna aigi khuda sagoduna ai chatpa horakhi. Aina maram oiraga ipuraba inemikusu yamna wazarabane. Aduna aina yamna muna khalaba matung noma aigi ipurabana isa puduna lahamkhi. Maduda aina ipurabada nupi ama thikro haina ima ichan therapy tawriba sister dugi mamangda aina haikhi. Wadu taba matamda
ima amadi sister aduna karino haidubo haiduna aingona ngangkhi nangbu ngawrabro sigidamakta nana wakal hena khanjaliba karigino kaisu khalunuse tamna tamna atoma pharakani hanadagi suhena asukyan phagalaside sister ima ayamna wade aigidamakta nakhoine hena wabibase uba matamda ai tasena nungaite aigi phibamse pharakani haba ai thajadre asi haiduna ai kapsakhi aigi nupasu kaisu haramdana isado puduna sakhi nami adudagi ma aibu yamna warokra male aiga aigi nupaga nami adudagi lapthonakhi aiso yumda oina lekhi pasa nungsagi phibam sadabana layangbosu lepkhi adobo sister aduna miyobagi minungsi upiduna aigi yumda oina hanagum chilaba matam kya kaithokbiduna aibu lakbiduna layingbikhi aduga sister aduna lebaki miyamdagi aigi anabada layingnaba angamba matingsu niramkhi mayamna nungsibiduna angamba mating kya amaso pangbirakhi matam aduda aini itomda khanjai aisa masidi kanaso leitaba amaga pankha oirare haina mamangi mapokta pav kya amaso soidana tarongani madunaniko handaki mapo asida aina phangliba awaba mayamse aisu khongse matamgi matungina chapa khara khadi ngamla ame hajiti agi nungaraba miku asida ngaside agi nungsireba isa amadi ipureba inemiku amata leminaba phaba phangdre paw phawnaba sungamdre aina thajai noma natraga nomade aibu inemikuna ipurobana soidana loba lakhine haina matang asida wari asi mayamda tahanjaba lojare wari asibu pathoksaba matamda soikiba lankiba yarbasu mayamna ngakpiyo amadi mayamna channel asibu nungsibiduna like share amadi subscribe tawbiyo haksangi phibamna maram oiduna mayamda changnana wari tahanjaba ngamjakhidre masigidamakta mayamna ngakpiyo arwebada mayam punampu koknana khurumjari